Kurumjari, Times of Manipur TOMTV na pudun lakchaba special talk show da ngasi akoina yam special aba guest makha pudun lakchari. Ngasi akoina pudun lakchari ba guest ase akoina noho na introduction piru bagi mathau tadraba adugla ba guest makhagni. Mayam gidong ta khudol tamjari Miss Manipur 2017 aduga handa chali ba chahi sige pangthokadori ba Femina Miss India ge finalist singkhan gatpada Manipur represent tawraga koi sarugabi gadori ba Strela Luwang. Thank you so much. Haidi ahanba maktada aigi schedule say amna tight su oiba aduga ngarangdang result thoaga ngasi mak class hosen kre hai tare koi gi Femina Miss India gi kangbu se so like very hectic. However aigi hectic oi ai kamaina sigi interview squeeze in tobo yagata ge haina hangjaba kanda TOMTV gi team na that's fine Strela nang kemta waruno dugi damakta I khoi noina noigi yumda lakani we'll make sure it happens haina yamna phazaba very encouraging sumba word kaya ama haibiduna isagi yumda lakpiduna aigi schedule da oina squeeze in tawraga sumaina sumba interview am phazaba interview ma pangthok piba say I must say I'm very thankful and also I give my regards to TOMTV viewers as well. Kogi Manipur si represent tawrakanda kogi Manipur gi maming si puraga chatkadoina TOMTV gi wena su hai basida koina akoina ngamjaba khara mateng pangjaba hai si TOMTV gi su thodang ne na lawjaraga ahan mamakta da kogi Femina Miss India gi damakta finalist khangatpada akoi Manipur represent tawna ba kogi Strela si yaropada congratulate tawjage TOMTV gi mai ke dei ba aduga aham boina lakchani gi si akoi introduction di mathau ta dre na khanjaraga mayam na su loina ma khangbiraga leibirabane na ahan bada lakchani gi si akoi gi hairiba Femina Miss India si da changchan gi haibagi wakhalon se karai dagi kamaina farokibano aigi journey se like yamna nganna horaki hai tare so 2017 da I tried to j I didn't get through 18 da mu tried to j did not get through haidi Guwahati da chatlaga interview haidi audition rounds about the pira bane ba still didn't get through and aigi wakhanda hai tare I am not enough I am haidi me say them insecurity me amna than bane haine dana adumain tawdana aisu ai sa se hogala aga mingsen da yengsaraga Strela you're not good enough you're not pretty enough Miss India na nang pamde because you're not good enough hai tare basically so adum ba negative words me am say sa da tum pizai like and my am pira ba matungda I must say after like a long break from beauty pageant I say Manipur da thokle aduga Miss India say for the first time in history for the first time in Femina history in 20 years they say 20 years sida masagi base oiba Mumbai hai tare ko Times Square dagi thoaga Manipur da aigi yumda nowhere else aigi yum makta da it's gonna happen there haibakanda I say all the fear I had adagi aina kiba aigi isada leiramba thajadaba adu mayam da pulap se suddenly mangre ko da singwagi and then adu phawbada ai yauroida ai thamoi kaya to kani Strela nang nasana thanda nang kai gi da mata thamoi kai na sinjai no ne haine sai than hajan nungdang literally nungdang kaya se adumaina dum lele se tumdabi da kappaga and so yeah but still I get the dream ne like dream haibasida mean I the doctor oining I the engineer oining haibagi dream to the moigi dream do yam chawde I gin hele habadi natana pi tago I am adiyam bi haina adu yamna pamjana hai tare ko lining tho gi kaino da ai gi kas da changa capture khiba for like many years so sorry adu mayam do like it doesn't haidi ngarang khaktang thogla aga ai Miss India chaninge haibai wakhan nachade ba like 2017 I say after preparing thoglak panina so that means before 2017 mamang dagi adugi dream adugi thokning ba chachning ba gi
passion se leiraga lakpanina. So where did it come from? Haibududi, I don't think I'll be able to answer that. I'm so sorry. Yam fazana akhoi yam sang na akhoi gi keno se pibi answer se yam na marik chung na pibi hai jaw tare ko answer so sorry for that. aduga makha taw da mulak chening isina akhoi ngasai dagi akhoi lining thau da phobada changa capture ga ni jabane habne yam thamoi seng na pamjabane thamoi seng na pamjari ba pot ma bu thamoi seng na ni jarabde soidana magi fangi hai se ngasi Strela example oina mayam mang do utpi de ko ado hari basi phangba matamda Femina Miss India ki finalist khangat pa matamda Strela yauri habse ahan boina khangi ba moment da adugi moment kitang mayam da share to minutes so yamna nokning ba adagi yam thajada ba mawong dhane ba aigi mamang da Femina Miss India chatpi khiba aigi marup angobi chanu mana call torak pane seng ba ye da aduga aise no hope at all asing ba isada thajaba haibase thamjadre kaino the expectation leads to heartbreak haibagi wakhanda ka I expect tawdraga di ai kashu thamoi kairoi haina khalaga aise hipaga laithok bani ba and then mana call tore ngonda inga Strela ibani se show amagi wari sana bane sigi show se adu chatsi ada chatsi adu tawsi hena ka aduga mana nang me laktra haina hairakpa ai kai de mail na lakte da hairaga phone se loudspeaker tharaga mail tak phaktok basida congratulations haina tharamba from Femina Miss India organization and then I was like angobi I couldn't angobi ko I can tori and adugi mail sida you cannot tell anyone haidi mi mayamna officially khangnadriba mamang hapta amai mamang da ai khangkhre haitare okay yeah aduga yam nungai ba paw ne ka mani Strela khatang gi oina nataba khoi Manipur pumba gi oina yam chawthok chaningai oiba yam nungai ba paw ma khagne aduga ngasai gi Manipur dagi thengnari ba contestant sing se sidagi moido wati natraga haiti haiba nataba moidagi Strela na kari henbagi damakta Strela se khoi Manipur represent tawna bai damakta selection se phak pani ni sana khanbi da ai aseng ba haijege all the 9 contestant mapan ni Manipur gi damakta represent tawjage haina kaino tawri se audition yauri se from the 9 of them I must say aina hele haiba ka shu ta lekhide I was like moi uba kanda aya dan yuptege aina si tamjaba yai ko adagi ama yenge aya dayabati dagi si tamjaba yai ko adu maina yam admire tawro loin ma yeng khachagi ba chanchui uraga chanchui mai masa khupasa sidi maxina uraga maxina da sam phajabju lai ma sara aina literally ai audition numis da akhoi gi mapan maksi yenga ga aina ngaujaba haitare but if I say haidi aina khalak abanina moi nipan mak they are all worthy they are all deserving however hen bahai se numitugi fate of the day numitugi lak hai batare aduda kitang aingonda favor to be khiba haigatra adu maino en haijage because I na moidagi hen bahai ba karisu leijade asengbagi yamna akhoi contestant sing se yamna tough competition ni hai tare ko very tough makha tabdong lak chening is nang sai gi 2017 da akhoi gi Miss Manipur title si phangbi re ko aduga hariba title si phangaba matung da hojik si Femina Miss India gi damda sapi do ninga sai gi mamang da 2017 da phangriba title sina hai tare akhoi gi Femina Miss India si chatpa matam da karai phoba mating pangani na dikhanbi anywhere haidi pageant or beauty pageant even interview gumba chatpa sumba se dum akhoi gi personal interview round se am important oi haina dum mayamna se dum khangbirabane si se dum haijaninge masak phana phajarasu work phajarasu interview round da dum anambana moi se scan down toraga filter to thueba ko ado Miss Manipur ai gi matam du da yamna kana gi baraga de sir heli gi grooming se kayam yamna kana gi habada any question me mana throw torak pakanda even if it's not the right one moin high se chumba chumda ba have is very subjective me amada phajaba se me amada phajada ba su yai so it's subjective akhoi beauty pageant ki question sing sidi mostly adumaina oi kan de ko aduduna whatever comes to your mind Strela say nangi voice to Strela say voice to me ba mini haibadu dang utlamo and that's gonna be the
aduduna button nam oiraga nangi winner haibagi press to bodo akoigi America's Got Talent harga golden buzzer haibado adum bo oigani so have that voice adu khaktane chumba lanba kaishu lekte have that voice have that opinion aduga nangna hainingi ba nangna khalli bada adu phasana haido adu kanda nang winner oigani haina takpire and I think that's helped me a lot not just Miss India not just anywhere even aigi punshigi lambi sida phawbada adu amna help to bire hai tare aduga ngasagi siga yamna mari leina haijaba tare ko akoigi pageant thokpa matamda akoigi question and answer round na ladies hai sida lakadoi si laibu situation si jury amana hangpa matamda ko kari question hangakadoi no kari khumdoi no asi hanna predict tawba suya ya da pot am khangni kari lakadoi no chuang khang da pot am khangni sigi preparation si kamai tawi that is awaba bane so aina personally tawbadi mi se makhan aigi imanabi haita marup den yup hoina prepare tawba mawonga aina tawba mawonga adu sudum manaroiba ado mostly aina tawbada haja tarakadi of course aigi sir leo lesang them manasu foundation yam phazana pibire haidi basic oiba like adum example oina issue mai matang dangang Strela so issue what is the biggest social issue right now haraga mana answer se iraga aingon the pirakhide badang phar de kama ma wat pada dum stage the loire na natra adu mana tambi ba mawong se sumain tambire social issue or cause manang khallo aina khallani wakhan da ko adui matang da nang sentence amatang or sungang oi be ma hayani aina khangjab je hayani o chumi adu di nang adui matang da body shaming haya se ko akhoi normally kangmali habi matang sida so adu di kangba mi si su body shame to ba yabra o chumi sir yae anumaina kok toin hanjalaga jatkibado akhoi social costing se adumaina prepare adumaina to ya it's very tedious haidi noma khak to ya de na adum wakhan se ko question se si hanga gadi mina khumna bana sini aina different na kamaina khumba yai haina yam khanba ma change yam aware oiba ma change na tapi bane yam noi je aduga akoina thengna jaki bada mayam na soidna ma ki thengna biram lagani akoi gi mamang na pangthoki ba Miss Northeast Diva hai is the question round on khag yaugi aingonda personally yamna inspiring oiba hai tare juries na hanga khiba question si nangonda khwaidagi inspiring oiba nang life ta khwaidagi inspiring oiba mi se kana no na hang khibane da mamani na khumma kanda makha tar pa answer yam phajaba answer ma Strela na khumbi gi hai bisigi matang da sigidang habi so akhoi ma se asing bhairaga di amna aina ngasiba urakpada yamna strongest woman haibada adum ma se khud thekpada yai haidi he is the strongest haibadi yade because there are so many women out there that I admire and get motivations from but akhoi ma se su adui marakta amane haibada haiman ba thok loidra haina khalleba kaino di mana takpi ba se haidi hoi laidek paune be manangbo nangang ba adum mayam do loi tokhraga ka nupi habesa mina nupa oigera nupi atopam na oigera let it be mother-in-law oigera husband oigera boyfriend oigera girlfriend oigera moina control tawraga ebe manang sida chalu ka adumaina control to yam controlling oibedo adumaina adugi moigi khudchet kana passion bagi makhada leigado bo oiram taragadi akhoi si remote amaga loina na sara amgani haibene da haidi remote na volume se leitha se ai lekhat ba si ai tawidana adu maina sara amgani adu akhoi di sarakte so have your own thought haibado nang na tawning ba pamna mak taw mi amata na nangonda Strela nang less oi nang watli nang changtai haibado haihan gano haibagi matang ni haita yam phajawa answer ma kani maman takpi ba akhoi gi punsi da kaw ba yar roi da ba akhoi punsi gi si da haijaba tare ko kaw ba yar roi da ba dum la lesson ma khakni makha ta ba dai Strela gi personal life ta kitang lakcharaga ko Strela se hoji mahi masin tambada karai phaw tambire kari hona bili masi matang so I hazik bachelor in business administration tamzari ado I asem haido I imanabi loina mak graduation loina gre I'm very open about my life I gi life se pura open book ni haina dum haibi hai tare because I took 2 years off covid matam lesson giba matam da I gi admission ke ka phang taba khotaba kha thokre buka adu gi I will take my sweet time aina haidi tamba se chahi lekte you can learn at any point of time hai bagi mong and I was not sure I Strela se kai pamino haina isai thanda mi jenya na kai pamgi be ma haina hang badane answer thokte ba adu kanda adu matam da after I completed my 12 adu duna
of course I wandered around a little adumaina tawra madungda, and then suddenly I got the urge hai tare ko aigi manungda I want this. I tas si mapame si tawning this is my I see myself like this haina urak panumita adu da aina khoi bada call to ba I'm going to get myself admitted hairaga ai isagi paisan hazik sudum namana isana pujai hai tare ai isagi paisan admission I tried the clear the entrance and then I isana admission tawraga tamjabani tare adu ga yam interesting oiba question ama laktu sina Strela gi apokpa Strela gi pabung sai jau tare leibang nam sakhang ba journalist amani leibang nam sakhang ba photographer amani compulsory oidraga su doctor singi macha sing se yamna doctor tamanne engineer gi macha sing se engineer tamanne aduga journalist gi macha amo oiraga ngasai gi top pa haiba tare ko pura different world mane hai jab tare business ki keno se business studies hai se business studies khanbi ri se kari wakhanda gi khanbi gri no aduga akhoi gi apokpa pabung gi akhoi gi khongul se makata na maning ilaga chapining bagi wakhan city le bidabra kari wahum thabini se matang se da sing bhairaga di ai se impact tv da so kaino program gi oina anchor adum mate kama adum oijarame so ai babagi khongun lide haibadi ya roi da male because I was there adugi sigi mayam se learn my experience with the mate kuma tawjare and I really loved it ai ta sengna pamjare however isai thanda yengoba kanda akhoi basu yam nungsi jai adagi aina yamna look up tawbudo like mi atopana he hairak pakanda akhoi balai haina khanbado maning manungda adumba ma oi jayeba ko aduduna I really look up to him aduga magi profession su I really respect aina journalist mane haibada ngasi bawda ikai jate hadi mina noi baba kai doi ma journalist ni haina yam proud in hajeba ina ngasi bawda aduna magi khongun diba su pamjai however aigi su Strela have a masu levanina ko and the thing is I gisu pamjaba wakhan lon se amuk chaurak pagaloina na urak pagaloina na tongalak pa haigatra and so I adumaina junction gibane aduga akhoi bagi amna aina yam admire tawjaba kaino amana he's very against nepotism adugi macha masune haibagi adugi so till now even Miss Manipur tara matung phawbada ma se aigi babani habase mina khangdeba and mana su khangande ni su khangandeba and aigi show mane bada even Miss Manipur da ma photographer mo oiraga Miss Manipur gi photo haidi ground uppagi photo amata magi makhutta leite ngasi bawda ma lakhidri because mana kijaza bado ma Strela na di ton kawai mana ingona tonadi kan hona jaraga phangjabani kanamtagi makhutna madi Ratan Luwangi machani mangonda piyu haibagi sung yaw da potsa mina haina bigi kadra haibagi akibado aduna ma ngasi bawda aina rem chakpa udri ngasi bawda udri so I think I should say amuk chunungaite but I really admire that adubu haiba se ngasi bawda udri haisina khoi gi thona oira kan da Strela sing ngasi bo junction birapane haiba wafam se thambi bane mayam da thamjaning bo wafam se khoi Strela se mamang da losalaga thamjaraga su ngasi gi TOMTV sigum ba thoram dadi akhoi lamdam sigi maming leiraba journalist lamdam sigi maming leiraba photographer oja Ratan Luwang gi machanupi ni haibasi mayam da phongdok chage loinana oja Ratan Luwang gi topa identity ma leijaraga su Strela gi su masagi oiba Strela Luwang haiba identity ma semgat na bohna bada haiba akhoi gi mafam sida changchalakpane khongpham sida changchalakpane haiba wafam si Strela na thambiri makhadaba wari sing khoi Strela ga sanajage makhadaba da Strela da munglak chage khoi Manipur si represent oraga chapi doine Strela se khoi yam chawba phampa am khakta Manipur si putho kan da utka doine Manipur se punna putho ga phampak tu utpa se oi thokta ba poram khaknina Manipur represent oraga Manipur se mayam da saktak na bai tamata kari tauge hena di plan taubi so mamangi chahi ani gumbai mamang national costume haina akhoi Manipur da setna ba phaneng ni khangde amani khangde puna pujara aga adugi set page tanja su pibirame adu bodu su kakthat khre yam nungai jadaba mana adugi damakta ai chatke hana khanjamne adu bu kashum kaide akhoi gi phajaraba phiron haija batare ko si se dum
anytime if I can aduga moina chance pibiragadi I adum puge hana khale because I gi culture sidi aina pudana I gi religion I gi belief hai tar I gi identity se isana pudana kanana pubikani and yam nungai ba amasu moina lakadori bani akhoi gi Manipur sida so akhoi pumnamak ai khak Strela khak natte Strela family khak natte akhoi Manipur pumbasa sina moina lakadori ba delegates haibada la loitra haina khanje haidi moisu masa masa gi state represent toroga laktoini na ka and moi ma'am se dum respect to biba adagi moida akhoi gi hospitality se kayam yamna phajai haibase utpi base ma changbra haina khalle aina aigi costume se puraga utpa ngamudraga su moi masana makhong thona laktorabani na they will see Manipur se kyam phajaba lamno haibada moi mas mamit mangna urani ba and it takes everyone not just me not just someone it takes everyone Manipur gi pumnamak miyoi pumnamak se sigi effort makhoi gi thajaba degi makhoi gi kai haini makhoi na piga dauba kaino sing do loin mak changbra haina khali ado makha tabda laksani ngi singa sai Strela na khoi ngi si ori watai se hobo matam da aham do sai big level class am kana tawri ado tongan ba ngi sai gi mamang di audition dagi horaga Femina Miss India gi damak tawri ba thabak sing se kari tawbi rei masina karai fawba experience na kana ba pi na khanbi adum life ki oiba lessons sing se da aina learn torok pase lairik tagi phangak paga aina sumaina beauty pageant yaur kan phangak paga beauty pageant ki sinna kitang hen khre engon dadi I'm sure si haiba the sounding mishutum yaurakani but I gi personal kaino oina diko mi ma thengna ba kan da kamaina handshake togani haiba phauba takpire eba weak handshake haiba maga strong handshake haiba maga leidana so sumaina khut paina ba kan da yam tan na ki na paiba se handshake pira iba mi duna masingang se aina intimidate tauba aina ngamba yani adu duna singa sinu pisidi adugi lesson phauba da tambire eba adagi di party ma chatpada kamaina akhoi gi party manner hai tare ko alcohol ma di pai da yade so sorry to say this so mi na pishilak pathak pishin adum ba kashu leite ba so how will you handle haibado adum paira ga thak tabi le lore aduga adum ba basic oi ba sing se even spoon se loira kan da kamaina thamam gani haiba ba ba adum tambi ba aduduna kamuk yamna kanara ke habada not just in beauty pageant not just in Miss India aina kaida ma chatlu bakanda and akhoi bana dinner gum pubi base mai gi mi khega manaba khega and I know how to act adugi moina kainom haira so I will know I khangani adugi confidence se laibana anywhere adum mafam da top thado am bakanda moi so hai hinga dum lakani ma singase adum aina baudu lakni baka so it has helped me immensely punsi sida aina khwaidagi thankful oi ba hai taragadi I'm thankful to Strela 14-15-year-old Strela nang haidi if I could go back I mon haidi se nang na changi bodo I'm so thankful I'm on the power hiding so yeah yam no ese aduga makha ta abdom lakchani ngi si akhoi gi yam important no question ma khakta laksage sigumba akhoi gi pageantry si thengna ba matam da hai tare akhoi mamang da leramba Manipur gi scenario daga hojikadi yam chauna khena badi lere but still akhoi hojik Femina Miss India thengna rakpa tongan ba akhoi gi national gi oiba international gi oiba tongan ba myam thengna pada resources se akhoi gi Manipur gi oina haiba hiram sida what den khanbibra aduga enough for den khanbibra matang se ka hebini yam wale na kanji karam ba mafam sing da improve to we ai na khan so firstly beauty pageant ki oina na tabida isa musu model musu oibanina interrelated oibanina ka Manipur da market se yam pi circle se bubble macha mak le bubble si da dum akhoi se dum adu manung de hingbagi type ta adu kitang thoki har su ki ngam daba dagi adu phauba adugi bubble le thugai ra thoklak na bagi strength haigadra courage haigadra adu pibi na basu kya leite aduna market su yam na wale and on top of that akhoi gi expertise haigadra sigi sida yam na hena khangjilu ba mi sing se masing thibada ani ahum dara kesh ming pan bayai sir heli ming pan bay sir leo adai moi de hena ka shu leite ba aduduna akhoi gi kai haini
lakadawriba future da su ma'am lakhini moi ma'am sina aigi makha model sing hai tare ko moi na tamjage haiba kanda sir heli sangkhidre sir leo sangkhidre dara ke se thabak laikra adudi moi se tambam leite adagi moi se kamaina adui knowledge se logani haibagi mafam su leite ba adu maina lei aduga institute ko mahang basisu paisa su yam changnge aduga manipur gi oina di haidi yam leina ba mission kum ta nata bani na ka fees kum kitang chauna hairu ba adum adum ngamna ta ba do adu maina su dum lei so adu Strela gi oina di Strela gi contribution hai tare siguma myam se thengna ra matung da hogul ei ba sing se sigi da mutari kari kai tawge na dikhan bi tau su tau kre tau ge na su khan ba su yam lei tau ki ba hai se like anytime ai gi Instagram da request ka sum taw ba che ai su man khang ninge se si tau ninge chat ninge ai na hai number se pirak ke video call phau taw ro handak men fe to ke maxi kaina maxi nang call taw ro video call taw I'll teach you ai na lak pa phau ngam dra su video call gi screenshot phau nei adu maina adu phau ba da help to jai ba aduga anyone who wants to learn or know something from me ai adu moi do ma hiktok pa hadi hiktok pa sungam ngam de ngam sungam moi hena khalle aina ngamba contribute tawba yaba hiram dudi dum aina hekta doctor gi matang da wari haibadi kaishu hairoi dana adun aina haijaba pot sida di share tawba dai kaishum awaba su khangde adagi kaishu mi hoba su leijade adu future da akoina aina khanjaba se khoi gi unique model management ai gi aina tamjarak pa institute sir leo gi se sir leo se hoje kitang chille hai tare mathabak ka taw ki baga so if possible ai adugi institute se sida adum sir su ngamdrabani na ai ga ai gi marup dani phai tare ko ma ga na dum Strela dum anau ba khai lakcha sano dum akoina sangbada paisa nung sai wam ta to khraga ko adum gamba dum taxi akoi tawse aduna handak su dum akoi angang me am tai aduga dum pusu puthoi anau anau ba kaino miss ogri ni khangde macha masa sing da dum puthoi ba ngamna ba so that's it at the future da su ngam hen ngam ba oi jai ke aduga sidagi amuk sigi manung chana haija batare ko akoina thengna jaki bada Strela gi akoi mamang da nupi sing gi oiba self defense sigi class am khak to gi bagi akoina thengna si masi matang na khitang haibi self defense ki se ai ngon da thokiba hai tare ko ai gi life history se like hege yang mada ai di dum no aga ya dum nungai na dum lenge ba but ai gi maning da lei ri worries de like mina ta de myam ma lei ri ba Mama. Maybe one day if I get a chance I'll be able to share it but maning da yam lei khre aduduna thengnarak pada matam du da aina ngam khidaba do mi mana inappropriately thengak pada aina magi makhuto intho aga khupang thangam khidaba do that should not happen to any other girl haibani ba haidi aina ngam khidaba do noi dingam ga do bani haina adugi wakhalon da khoi sedum khoi team da tenjing da pa hen akhoi mam punsil laga Manipur mixed martial art akhoi team se si tawraga akhoi na khara classes adum phanam chatkhi however sumaina ama tawrasi haira kan di mi se kya lakta ba hai tare ado akhoi noina school gumba dagi institution JCRE leidana moi doina chatlaga akhoi class tawjage haina hairaga adumaina classes pudi khara di pi khre masine karai fo ba kana ba pi bangam khre na dikhan bi adum confidence se da like it doesn't have to no magi self defense tamaga mi amana aingon da ilak pakanda ai gi khori melak pakanda aina mi da inthog ai hingni haibagi assurance de kanam ta na pi bang moi aina sunga moi ojana sunga moi because akhoi se in time of despair adum ba thok pakanda freeze to bane be isa se however adu gi assurance to later maksu I tamure ko at least I'll try khang adugi ihul haigadra ithil haigadra adu di phangi Strela haina aingon the message me ama lakhi hai tare so I think adum cost to dum kana khibra haina dikhalle yam nungai je yam kana ba akhoi gi punsi da adum kana raga le hogada ba anytime season pa ya ba pot am khak ne sigum thabak sing se makhata na supang tho pi go makhata da lak chani nge se akhoi gi nasai gi fashion industry se da lak charaga lakadori ba chahi manga sida akhoi Manipur gi fashion industry si gi saktam se karamba fiham da lakani na khanbi fashion industry se akhoi hojik faubada uriba changes se
aina show thokpa han bhorak pase I was barely 15 hai base I was barely 15 aina thoklak pase yam nauna thokleba adu matam du da akoi se lupa chawnga ga phange ba very honestly saying adu phawba da ko ka amadi unpaid work ngakta ne ba ado hojikti akoi gi pay si su dum phasana chawkhatle hadi adu dagi almost even 80-90% chawkhatle hai tare adugi matamdagi chahi manga sidadi hena chokhalak pa yabagi because they deserve it we deserve it haina khale aduga designers makhan myam ma thoe hojik se show anam bana si sumba khoi metei goiba phironda anamba tawe ado fusion gumba incorporate tawba ngamba designers adum thogle yam phaja ba design myam puthoga so moigi akhoi gi phi je season arga mapan da thadok pa ngamna bagi mawong da moina industrialize tawna ba honari ba efforts so in 5 times chahi manga have jam sangba matam ni na I'm sure some way or the other moi successful oigani akhoi gi market leirakani and then we will have you know high ro bakan ai model ni haiba kanda adubu career or profession lo haina hangasi the question tawri basa no chahi mangai matam du I'm a model haiba da yam proud oina haiba ngambagi changdo adu yorakani haina thaje aidi yamna ngai hausi panbi gi bada khoi tongan ba designer sing matang da panbi gi madu dong lakchara kanda khoi tongan ba designer sing si magi top wakhalon amam leina bina moi ga work to bina ba matam sida su tongan ba experience sing phangbiram ga duise aduna ngasai gi manipur gi oina yengjaw matam da manipur gi context la iri ba khoi gi designer sing si ga work to pa matam da thengna ki ba nungai ba awa ba yaning da ba mam leiram ga ne ba madu khang share to be okay manipur gi oina de namba da aseng bhai ga di nungai loina aina da joy si phuri se ko me haiba kanda ko kashu body shaming toraga si phuri che chille haiba the body shaming hai tare ko kai gi no model ra dam noi kai gi no haina ngang ba dimba mi bu han thaba do adu ngasi ba da mat yaroktri adu mapan da di thengnare yam sadly ko adu si gi pot si di manipur da di leite kitang komale har su hek chingchen bi ba moina taw dese adai chin male har sang thadok bi ba main taw bi so akoi gi needs and fulfillment phangado phambam thok pa se dum pibi ngasi phau da di nungai tab hairaga akoi gi green room gumba akoi gi fee change tawbam se green room se it's very sacred to us akoi da di lai dona lai pham mona la chaba ma pham gum bane ba adu da akoi na acha ba san ba si ba da phana sing do tei thok ta yam na season ze bu ko si ma pham ji da akoi na thengna jarak pa se ai photo ba da yauri phi na khalli da na akoi da nam bana phi marak se dei photo ka pam ba gum ba yamna nungai ta ba I'm so sorry I'm sharing this now TOMTV ki yam nungai ni yengjaga da viewers sing da Strela no isi de kainom ni haina thuk law go da podam aina share to ba se I'm so sorry but sum se thoe it's not designer ki fault nate but management hai gadra kitang link drib hai gadra hojik pudi thoktre akoi na kitang green room gum da khoina pam da mi let's say nupa ma photographer ni natraga na amani chang pada khoina question to bugi right to supi bi re ba da si da kyam kuina leibi ki doina khoi fee change to jage am da thopi bi aga hai bagi adugi strength hai ga adugi authority phaw da pi bi adu du na dum moina o akhoi photo mani ka pa ga dum thokhrage natraga na mari shu ne do mi jum changak ba yawi da yam ki ba mana ko adugi mana bane adugi aduni haina hairaga adu khoina dum akhoi gi designer sing da Robert oiro ka adagi da jo oiro da mantri simi se da lebu se khoi comfortable oi die haiba da mana dum puthok pi ki ba so adum awaba nungai ba haiba se di khong koina tonga pung ani hum lep se da adum wa adubu khongup se wana tunga line up maning se koina lepaga Strela nang chalo haini maning da ilak pa kan sida ko stage yoraga light sina phuzelani dana aduga mid sida kana mim to uroi light khata adu camera track adu khakang ubasa I should say that's the happiest aigi punshi ki oiba khwaidagi nungai ba moment am hayo Strela hai id adu hai gani I feel like I is a cloud9 da cloud ta tonga ga leibuda adugi feeling du phangi stage da ramp ta so awaba nungai ta loinama sumaina samjal lage ngasai gi Strela na haibiri se khoi stage ta yoro matam da khwaidagi hena nungai ba
ꯄꯨꯡꯐꯝꯗꯨꯅꯦꯅ ꯇꯥꯛꯄꯤꯕꯅꯦ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯕ ꯌꯥꯏ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯦꯂꯥꯅ ꯔꯦꯝꯞꯇ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯁꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯥꯏꯊꯣꯡꯁꯤꯗ ꯎꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯁ꯭ꯇ꯭ꯔꯦꯂꯥꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕꯤꯌꯨ ꯃꯗꯨꯗ ꯂꯩꯕ ꯀꯣꯟꯐꯤꯗꯦꯟꯁ ꯌꯦꯡꯕꯤꯌꯨ ꯃꯗꯨꯅ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯃꯥꯏꯊꯣꯡꯗꯨꯅ ꯑꯗꯨꯃꯛ ꯇꯥꯛꯆꯔꯕꯅꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯁ꯭ꯇ꯭ꯔꯦꯂꯥꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯃꯌꯥꯝ ꯁꯥꯟꯅꯔꯦ ꯑꯩꯅ ꯑꯃꯨꯛ ꯍꯪꯖꯩ ꯁ꯭ꯇ꯭ꯔꯦꯂꯥꯅ ꯑꯃꯨꯛ ꯈꯨꯝꯕꯤꯔꯛꯏ ꯑꯗꯣ ꯃꯈꯥ ꯇꯥꯕꯁꯦ ꯑꯩ ꯔꯦꯄꯤꯗ ꯐꯥꯏꯌꯔ ꯔꯥꯎꯟ ꯑꯃꯈꯛꯇꯪ ꯂꯧꯈꯠꯆꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯔꯦꯄꯤꯗ ꯐꯥꯏꯌꯔ ꯔꯥꯎꯟꯁꯤ ꯔꯦꯄꯤꯗ ꯐꯥꯏꯌꯔ ꯔꯥꯎꯟꯁꯤꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯑꯩꯅ ꯀ꯭ꯋꯦꯁꯟꯁꯤ ꯊꯨꯅ ꯍꯪꯖꯔꯛꯄ ꯁ꯭ꯇ꯭ꯔꯦꯂꯥꯅ ꯊꯨꯅ ꯈꯨꯝꯕꯤꯔꯛꯄꯅꯤꯀꯣ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦꯅ ꯑꯩ ꯍꯧꯖꯔꯒꯦ ꯑꯍꯥꯟꯕ ꯀ꯭ꯋꯦꯁꯟꯁꯤ ꯖꯔꯅꯦꯂꯤꯁꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯂꯨꯕ ꯌꯥꯝꯅ ꯁꯃꯥꯖꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤ ꯃꯣꯗꯦꯜꯅ ꯀꯔꯤ ꯇꯧꯏ ꯃꯣꯗꯦꯜꯅ ꯗꯤꯖꯥꯏꯅꯔꯁꯤꯡꯒꯤ ꯐꯤꯔꯣꯟꯁꯤꯡꯗꯨꯕꯨ ꯐꯖꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯤ ꯄꯨꯂꯤꯁ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯅꯕꯅꯤ ꯗꯣꯛꯇꯔ ꯂꯩꯕꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯗꯣꯛꯇꯔ ꯂꯩꯕꯩꯗꯃꯛꯇ ꯑꯩꯈꯣꯏ ꯍꯤꯡꯂꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜꯁꯤ ꯀꯔꯤꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯝꯃꯤꯅꯣ ꯀꯥꯡꯁꯣꯏ ꯌꯥꯝꯅ ꯆꯝꯕꯒꯤ ꯑꯣꯀꯦ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯖꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯗ ꯐꯣꯡꯗꯣꯛꯄꯤꯌꯨ ꯌꯥꯝ ꯂꯨꯏꯌꯦ ꯌꯥꯝꯅ ꯀꯜꯂꯕ ꯂꯩꯀ꯭ꯔꯛꯇꯒꯤ ꯌꯥꯝꯅ ꯊꯣꯠꯅ ꯅꯧꯅ ꯁꯥꯠꯆꯕꯤ ꯂꯩꯕꯥꯛ ꯂꯩꯒꯨꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯅꯨꯄꯥ ꯅꯨꯄꯤ ꯊꯣꯡ ꯃꯥꯟꯅꯩ ꯃꯥꯟꯅꯗꯦ ꯀꯔꯤꯒꯤꯅꯣ ꯃꯥꯟꯅꯩ ꯀꯔꯤꯒꯤꯅꯣ ꯄꯨꯝꯅꯃꯛ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯦꯠꯅꯕꯅꯤ ꯏꯀ꯭ꯋꯦꯜ ꯑꯣꯏ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯂꯣꯏꯅꯃꯛꯅꯁꯨ ꯈꯪꯅꯔꯦ ꯑꯦꯟ ꯐꯦꯃꯤꯅꯤꯖꯝꯒꯤ ꯃꯇꯥꯡ ꯌꯥꯎꯗꯕꯤꯗ I should say everyone is equal. Fame or money? Why? Okay, animak darkar tai. Adubu I would say fame because mina sa khangbiba adagi mina nungsibiba miyoy ma oibada yamna changi haitare and to be able to have that fame adugi damaktadi mi do yam kan honnabda yade. So I would say fame. Okay. Easily. Makha tabo question da lakchaningi si khoi Strela gi oina greatest strength aduga greatest weakness haitare. Strength hairagadi confidence haiba yai. On flip side, weakness hairagadi insecurities yam lay haitare. Okay. Singer mo ina Strela natroga model mo ina Strela karambu pambi. Model. Okay. Aduga aroiba khoi gi rapid fire round si aroiba question se Strela na khwaidagi toina sizinaba wahi se kari wahi no. Astale. Okay. Yam nungai se yam fazana paukhum sing si pibire aduga da khoina sai hangjari ba question si gi marakta khoi Strela se singer amoina natroga model amoina na hangjari ba question si Strela si sei yam pamjei ha bisa khoina hangjaraga lakchabagi ni bramaduna khoi ngasi gi thorom sibu miyeng tabiri ba singda khoi Strela gi site gi haitare isai am khakdang khudol tambiraga mayam gi puning tang singsenaba ai Strela da hanachage Dai asing bahan haidok chahoge ai training to basu nachade adam pamjaba hai tare ko adugi sum sachbane ba adu atop isai di ai prepare ta ho da hai gadra adu aina iba mateng tang sachba ya gadra Okay sigi dum back story su haipetang haijaram akhoi gi nupi se ubakanda aina yuma made thengnaru ba hai tare magi nupa na phubi ba urubadagi mangonda hainingbodo yamna mangonda yam hainingbo potto adudo aina wakhanda sakallaga ijabane haitare adu yam kana fasabdi natte mayam ngakpiyo kudol dabis magi khud ki mamini tariba mai thongda Magi kalwa haigi pirang ni mitluda Chat lage chat ngamde thang lage thang ngamde khang la dia hing se au kini jaina su chumbara khali dubu chumbara Lay hori dak fam na muna khamduna taklari na fam da lap tho kroma ngonde minambani nungsiba kan hauro lem hori ba pun sido Thank you so much. I am fazana isai se khulal tambiri. Hai bisai se akoina phok pasoi no king ai jage ha wo pham se thamjaraga akoina Strela na ngasi chapi gadori ba Femina Miss India soidra mangki mai pa poi biro Strela na langam phiran pairaga lakpadu TOMTV na su Manipur miyam ga punna
ꯑꯩꯈꯣꯏ ꯉꯥꯏꯔꯒ ꯂꯩꯖꯔꯝꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ Thank you very, very much. Thank you so much. TOMTV gi viewers sing da madi aigi mamang da ling birali wadada hoy ade akoi gi camera person sing busu hainingai leitan thagachai haiba tare aigi chillaba matam chinba hai se hoy moi class lei bagi ko ayam chinba mi bu dina chade ado class lei bagi nungdang si thenga phau ba ngai bi du na aigi da makta Strela tausi Losi interview se Losi hai na ngai bi bagi tamak to so I'm so thankful I kamaina I so I'm thankful I have ze kamaina ut ka do bon have so ta seng na khangje de but please know that I'm very very thankful also akoi gi TOMTV gi viewers sing this thank you so much for watching makata ba TOMTV da hai ba tare ai gi wish hena mai pakpa channel ma oibiro u hai bese thamjeraga kaina bagi yathanga duni jake thagachari Strela aduga khoi Strela gi chillaba nga size schedule sidagi kai thokpiraga TOMTV da sigum batan jama pibi veida mo ta TOMTV na haningai tan thaga phone dok chari masini ngasi khoi special talk show gi thoram asi kam do bi bagi soi damak ki TOMTV da takpiro ngasi gi damak tadi miyeng tabi ba khoi ki bik tagi kaina no ya thangni jari binabirasi